Akashwani Imphal Ngangom Kiran Pau Pajari Ahanbadamar Wave Pau. Mukhyamatri Nongthomam Biren Hairi Singilam the Sakut Thorangi project Paket Pada Hanagum Yakai Tingaiba Kia Toklam Hojekti Laitre. Manipur COVID-19 positive Iwapun missing listening Pan Shatruk Teret Kimanunda, listen Taruk Shatruk Kunmapan Nava Fakre, Amashung. Pradhan Mantri Narendra Modi na Hairi, Agriculture Reforms Bill na Lomish in Mokogi Potok Yon Bada Hena Kudong Chow Piduna, Santok Hangat Anbangam Lagani. Mukhyamatri Nongthomam Biren Hairi, Miam na Hojik Palib Sarkar Sibu Tazabamasung Sogat Pibadagi, Singilamda Sakut Thorangi project Paket Pada Hojikti, Hanagum Yakai Tingaiba Tolam Madulai Tre. Mukhyamatri Secretariat Complex Ngarang Pangtokiba, Tongan Tonganu Project Manga Sangaba Masung, Tongan Tonganu Bibak Singi Project Niputaruk Jatra Hunbugi Thorumda, Mukhyamatri Nahai, Singi Zila Singa Sit Tampak Zila Singa Sangdum Navada Sakut Thorangi Lamda, Sotari Maramna, Rise Sarkan Singilam Sakut Hananabohanabada, Mangjil Tabam Yang Tamde. Raja Siki Tongan Mopam Taram Apanda, Dr. Singh, Nursing Masung Oza Singlay from Sare, Matugi Manunda, Sorasanpur, Singhat Amasung, Boro Bekragidi, Ngarang Sangaba the Yaure Dugata, Lemhori Basingadugina, Sahi Siki December Tap, how would a Sabalo Shilagani. A Sigumala Pum Singas Sabalo Shilabadi, Mapam Singadu, the Dr. Singh, Nursing Amadi, Oza Singlay from Sapungi Kudong Chadava, Mayuk Naramba, Koklagani Hari. Mukhyamatri na sanga kiwa project singa dugi manungda Manipur Police Training College pangai gi mathola ni gi barrack amasung Porompat ki model police station su yauri. Manipur COVID-19 positive Paibapun Mamasing listening pan Shatruk Teret ki manungda listening Taruk Shatruk Kunmapan Nava Fakre Haujik active case listening Masamapan Kuntaruk Lady Masigi manungda general population gi masingna listening Masonga Humputra Mapan ni Hauke Pung Kuntra Taruk COVID-19 na Navami Sam Humputra Teret Nong Tenaki, Haibu Matamas de Lenas Navami, Marputara now Pagalatuna Disorce Toki, Razi COVID-19 Common Control Room Pound High, Hauke Pung Kuntra Tarukta, Surasanpur de Sahi, Humputra Mapan Surabama, Nauna Siki Bagaluna, Lenas Nav de Siki Migi Masin Yankini to Shure. Serolas in Makata na Hai, Kantip Arabami Singa Sona Sanaruba Lerabadi, Kudaktagi Hauna Masama Tumta Tongana Laiduna, Test Tongana Bagidamak, COVID Control Room Gi Natraga, Marilena Chief Medical Officer, the Pau Pigadavani. COVID Control Room Gi telephone number na 1-800-345-3818 ni. Hospital Pukanabagi telephone number na 1-800-103-2015 ni. Pradhan Mantri Narendra Modi ki Humputra Subamapo Kuman Thoronga Marilena, BJP ki Scheduled Tribe Morcha Manipur Sinduna, None ki Longmai Village da Seva Saptaha Thorum Ngarang Pangtokre. Thobal Jila ki Wangjing Lamding Municipality Corporation ki Ward number 4 area da Mui Ama Nauna COVID-19 positive over Tengnabadi area do containment zone Oirehana, Jelasi ki Deputy Commissioner na Lautokre Amaramda, Lilong Police Station containment zone Oirambadu, Lautokle Haina Lautokre. Rise the Directorate of University and Higher Education Gim Yang Makada LMS Law College da September Nipan the Chatak Sanitization Namasung Lu Nanbagi program adulation cray Thasi Kunitoi the Pangto Kadruba LLB ki final exam Sigamari Lenina College Kimanumasung Akoibada Lam tu Sangomadi Sanitization Gitabuk Adu Satarak Pani. CSIR Northeast Institute of Science and Technology Lampial Partner Sindunangarang Institute Asigi Campus ta Malemgi Wagi Namit Palan Pangtoki Palantormadu Institute Asina Apun ba Imagi Masasing Manipur ka Kusamnana Pangtoki Bani Institute Asigi Senior Principal Scientist Dr. S. Bir Kumar Lusingduna Uchara Kayasu Thaki None Jila ki Deputy Commissioner na Jogjang Tek Rangpang Lambi ki Nagyaktari ba stakeholders ngarang mifom pangtoktuna Lambi si tuna siyamba hauna bagi matang na wakanakre mifom da stakeholders singna Lambi si siyamba ki tabakta mapung panamating pangna na basu yanaki. Fresh Information Bureau, Region and Outreach Bureau, Imphal Musung Field Outreach Bureau Chandel Ohum na Kusam na Sinduna New Education Policy lising ni kungi matang da webinar mangarang pangtokre webinar adu Policy asigi makada aspirational district oina kangalaba Manipur gi ngamkai jila Chandel da mahimasing thak hena sakun hanan bagi panam da pangtokibani webinar adu da SCERT gi Joint Director Jim Golden Tinguzam Ice Starson Anal Manipur Education Service Ministry of Information and Broadcasting gi ADC any region SM Pradhan PIB Imphal gi Director Abhishek Dayala madi tongan ba miyoy kana saruk yaki
मोंगसांगई सब स्टेशन की 11 केबी नंबुल फीडर ना मई फंगलिबा मोंगसांगई हैरांगोई थोंग हबुम मरक पिसुम थोंग अमसुंग खागेमपल्ली पंथक्तगिना कैसामथोंग फावबगी एरियादा ngase ayuk pung 18 dagi numijong pung ani makai pawa mai mutkani konjeng lekai de leiba IST poll sing sindokadaba leibana mai piba lepkadabani hairi English singani taramapan kungi guru sisa parampara scheme gi khudong chabal law pamba lamda masagi folk amasung tribal culture gi lamda thabak tabu guru singna mathang tagi tara fawgi manungda darka special na ba Directorate of Art and Culture Manipur gi Director NG Utam na thokpa cherolam na khangalakli scheme asigi makhada guru ama amadi mahaki mateng pangumi ani da thagi oina honorarium Lising Teresanga Masung Lising Humsani Yankai Pigani, Guru Amagi Makada Sisa Mari Sahi Amagi Oina Maru Oina, Manipur Sitara Club of Folk Amasung Tribal Culture Gilam the Training Pigadabani, Sisa Singi Oina, Thagi Honorarium, Lupa Lising Masonga Pigani, Akupumarol, Northeast Zone Culture and Center Gi, Dimapur Dalibadagi, website the Kangbiagan Hedi, W Pawasi, Akaswani, Imphal Lagini. प्रधानमंत्री नरेंद्र मोदी ने हायरी एग्रीकल्चर रिफॉर्म्स बिल ना लौमिसिना मखोई पोटोक योन बद हेन खुदोंग चाव पिदुना सेंथोक हेंगत अनबंगम लगनी ऐतिहासिक ओइरबा कोसी रेल महासेतु ngarang वीडियो कॉन्फ्रेंसिंग की खुथांगदा जाति की मियाम कथोकपगी थरमदा प्रधानमंत्री ने हाय अनौब आइनसना लेबक असिगी लौमिसिंग हेन शक्ति पिबग लोनना मखोइदा मतम चुनरबा नव टेक्नोलॉजी सिंग फंगनबद चावना मतंग ओइरगनी अनौब आइनसना लौमिसिंग मरक मियोसिंग अमदी अतै अयत अपन केयादगी मपुंग फाना निंगतम फंगलगनी Lebaksida nom khakta da khwaidi wangba sang oina ngarang COVID-19 nabada ki fagalpa migi masing lising marpu taret chamri homputra ni thoi yauki haksel mantralo na hai naw fagalpa sang asisada homputra ni pan dasmik ni pan taruk yaure apun manaw farku masing na lakni phu mathoi lising tara ni thoi hele hojik active case lak tara lising tara taret lady lebaksida lena asna nabada ki sibu ki sang malem ki thak yengna bada yamna hantana chada ama dasmik taruk ani da lady Imphal ngasi pongo pause singmaro pausing na Akaswani Imphal gi news editor Thokchom Jogendrajit lere Jogendrajit Thakacheri Kiran ngarang rajya gi mukhyamantri na project kya sanga ki bamdi project nimpu taruk ki urep yungtam ki paw asi ngasi Imphal da phongba pause singna ahan malamai da phongrare naharong gi thodang pauchena pawsi banner headline tawduna phongle punna lupa crore samga marifu gi project taruk na sanga khre project nimpu taruk na jatra hunkhre Ching the development ningthina paikhat pangamle development ta rajniti khut changun gumsi biren hain headline tori Sangai Express Manipuri edition na ching tam manana chakhona mohonari CM na project manga sanga khre nimpu taruki urep uyung tam khre rebak pauchedana chakhot thorang da ching da ahen memeng thamli miyamna SOP ngakna dabana covid positive hengalakpani CM hain headline tori Ponopam pauchedana kangla da lupa crore mari lakh yankhai taruk changna nongpok thong athuba matam gi manung da sanana ba Lengang na tharang paikhalle Chief Minister haina headline tawna policy phongle Manipurda hojik oiriba COVID-19 gi policy ponopam Sangai Express English People Chronicle ahungi ahanba news item oina phongle People Chronicle ta numinini da mari sibadigi apunba siba masing yankhai taruk sore apunba positive na lising nipan satruk tarit sure haina headline tori Lengang na Parliamentary Secretary Singh Hap gi matang da High Court of Manipur na piba judgment amgi pawsu ayamba pawse singna ngasi phongnari masina huelan paw gi ahan ba paw oire High Court of Manipur gi landmark judgment Parliamentary Secretary Singh Hap khibagi thong unconstitutional oi High Court haina headline tori Sanlaibak pawse na Parliamentary Secretary oi khiba MLA tarani thoi maithak ta phamga dore haiba headline da policy masu sangba paw oina phongli aduga naharongi thodang pawse dana di Manipur Parliamentary Secretary Act 2012 Kona Chanan Khidre haina headline tawna phongle one of pawseda criminal record leba mi amabu candidate ohelabadi party aduna candidate ohenbagi chapchaba maram pawseda phon gadawi haiba ECI na state ki CEO da piba aiba oina khangpa amagi pawsu yaure Salalba pawseda Manipur State Film and Television Institute asibagumna leide haiba pawma phongle Ichen Express ki ahan balamai ki ahan ba pawsina Indio Myanmar Manipur sector da chauna ungkhana ba leide haiba headline asina ore Imphal Free Press ki ahan ba policy Government of India amadi NSCNIM gi Santi gi wari National Security Advisor Ajit Doval na thabakti potharaba General Konsam Himalaya ga unadana wari sakra ba headline asina ware Kiran Thagachari Jogendrajit aroibada maru paw amohanna Mukhyamantri Nongthom Biren hairi singilam da saukhat thorangi project packet pada hanagum yekhai thingaiba kaya thoklam bada hojikti laitrei Manipur COVID-19 positive ay apun missing lising ni pan chatruk taret ke manung da lising taruk chatruk kunwa pan nawa phakre amasung Pradhan Mantri Narendra Modi na hairi agricultural reforms bill na lomissing na makoi gi pothok yon bada hena khudong chaw piduna sentok hengat hanbangam lagani paw loijare